LEINGOI YONDUNA IMUNG PURIBA BISHNUPUR DISTRICT UNEMPLOYED SAND Seller Cooperative Society Limited pu LEINGOI YOLLIBA Union KHARANA Muthatnaba Hotnabagi Mahutta Punna Hingmin-Nanaba Hotnasi HAINA Society ASIGI President LAISHRAM BUDHA PHONGDORAKLI Hiram asiga mari lainana ngarang numidang moirangda laiba Society ASIGI Office Chapau gi mifam amada LAISHRAM BUDHA hai BISHNUPUR District ki manungda laiba lenga ki thabakti fanghaudraba naha amade ahal kayana imung manung punanaba lona yaba masa masana hainazaba business kaya taunare asigumba lona yaba business sing asigi manungda lenga yonbaki thabak ase district asigi oina thabak fanghaudraba naha amade ahal kayana taure BISHNUPUR District ki oina LEINGOI yonbaki business asida yawiba miyoi shingi oina BISHNUPUR District Unemployed Sand Seller Cooperative Society Limited haiba ama semduna Manipur lengakta register fawbo tawkrabane adubu laibak thibadi society asigi members singna Dimapur dagi Manipur da Dimapur LEINGOI pusilakpada Manipur gi manung da laiba LEINGOI yonbaki union kharana Dimapur LEINGOI pusilakpada ayat apan piba amade maram taktana recipidana gari driver singdagi loaning ba senfam lawrpa asina society asida awaba ama oihalle yaragadi masigumba thabak ase tawbigano hiram asigi matangda lenga ki mari lainaba department amade authority na meeting changbiyo haina approve tawrakle paumi ki mifam aduda society asigi secretary Y Tarun Kumar treasurer KH Nabachandra amadi member kaya su sarup yakhe matang hingdabadi yadabadina karigumba kharadang jolaga dukan phamaga hingnabagidamata akoina LEINGOI khara jonjai masida aikoina joliba LEINGOI asi Manipur da laiba production asida natana mapandagi su puchalakpa yaba hoi makhan maten kaya thamdabana yadaba mara moduna Dimapur LEINGOI su hoi kaujai dubu hariba LEINGOI asi lakku matamda kanagumba akoi gumba LEINGOI jonjaraga hingjaba union nidi haijaba masang maming khangdaba union kharana laiba LEINGOI gari driver sing amadi purakliba posting adubu yamna driver sing da harassment tawduna changakpa ngamdana ba honaba amadi Bishnupur district si akoina kaujari mafamse lakpa ngamdana ba honaba kaiba paisa sing adusu yamna jais oibra natraga oidabra haibadu khangdaba masagi ifam thokpo leragadi karaida pigadoino chalan kamai kakkadoino haisu khangdaba adu mamongda yamna bhas oiba amount haijandana gari sing changakpa ngamdana ba honai yaragadi masi akoi society ki taraf tegi masi tawbigano hana union sing sida haijari makoina demand tawriba jaga si koirengai area ni maximum masi yaragadi makhatana tawbidana ba haiduna ai society ki taraf tegi aina haijari lona na masi ki thabak asi makhatana tawtana binamuta mai lena ba department na authority sing na jengchen binabasu aina society ta tardi haijari